Anida arambai pingona Churchanpurda Kangkokpi may thana bagi sin sabri hai wapam se seram wapam ni cooking team sa ani amati thongana pura sakada arambai pingona pudam hai se si wapam ni si ani mai pumiyam da ngasi phongkiba tongan tongan ba manipuri se phongsinga masum thokiba thawdawa thoksingdagi maroibi ipausing meyam da thamjagi ahanmada Dakman October taragani panigi People's Non-Cooperation Movement gi khongjang sangsilagani CPMM Koki amasum furup sina konsinba kanglup masa masa singi militant singna Myanmar based tawba cross border terrorist sing kusanaduna me ahumdagi satharaliba genocidal aggression asiki matangna haujuk phawbad India lengakna tumina tha manga subna laisilakpagi mayukta tha asiki taragani panigi People's Non-Cooperation Movement gi khongjang sangsilagani haina Committee on People's Non-Cooperation Movement Manipur CPNM na pawmisna phongdokre ngasi nungtul kai samthong top lairaki community hall pangthokiba pawgi mifima mada committee asiki co convener Sansam Tamphaibe mana pawmisna phongdokibada India lenga ki anti peoples oiba thawong sigi mayokta amat oina punsinaduna sanction bu khongjang gi saruk am oina amasum haujuk manipur gi miyamna mayoknari bu khodong sadaba singi yengladuna lenga ki loisang amasum institution singi manungda essential service amadi media khak yauduna sanction ga doriba People's Non-Cooperation Movement asida saruk yabi yohanes pungdokhi khongjang asi committee asigi maikei thamliba demand manga thabak to onthoktriba phaw makatana sanction ga neki demand sing adugi manung the Indigenous Tribal Leaders Forum ITLF Koki Students Organization KSO Committee on Tribal Unity Kotu na makoigi mapang singana me ahum digi hauraduna maralai da mitei sing sa tharakli bilana sa Myanmar based tawba cross border terrorist sing yawbanina makoi bu phaga dabne masu mari lainaba logi matungina lup sing asi bu ating ba thamga dabne Legendary Bamiambu, Makoy Masagi, Kulsing the Hanjin Hanvak Namnabigdama, rehabilitation ki thabak packet dabane. Manipura poppy pambi thaba masumasi bulalon itik tawbi thawak mapung para lepan dabane. Pizam Hamilton sum luang billing to Ngambibu, Minung Shiyaw the Hatkipa Tawdokta, ITLF ki members sing, Senai Hadibina, Mue Singadu, criminal, Logi Makad Paraga, Serak Pikadabne Masum. House Oriba people Masigi Texak Pugodoriba Cookie Prupna, Conchima Kanglup Singi, Kulai Paiva Kadaramasum, volunteers in Fakatuna, Makwena Paiva Kusuklai sing Lokotriba Power Mite Kulunga, Muation, a Pai, Venuation, Pikalakadabani Haba Oderado, Satna Handana Tamgataban Habisni. Coordinator Makatana Fungo keep the house of Manipur lady but Langa Kitabaktori Bisinda, no work, no piggies at Nabisatagani, Hirabasu, cookies in the Tabakadana Tolopiri. CBI na phare hariba kuki singa dusu thazani leti lenga ki matak dusu thazap letre phare hariba singa si samina khraba matungda samin thakmina duna leram gadra haina singna ba phorakle aikoi gi miyoi sing phapa matamdadi breaking news haiduna hanjin utkibane dubo kuki gi phabadadi masu ubu phangdri maramasina tha sigi taragani panagi sangsinga doriba khongjang asi Dakman October habi gi pandam manung sangsinga dabane khongjang asi da miyam su sarugya bi haiki Makasa Tarakpo in a hacking of a powder ma'am Tamzagi, you might talk hibadigi relief came the lady, Isana driver or of soup, highway sing the Satpayada Badagi Sento Lambi litre, taste than enjoy, hacking of a powder, Goltagi Kunja. May a home sin cooking narco terrorists in Susampur, no may phone a pirate piece release at Kibaga Amadi, Mapamadru later Kiba Mitagi Lysing of the Manipulanga forest loising the officing. Hana may hadun etexa Tarkibagaloina, Turbung Bangla Amadi, Kangbai Nising Yauna Mitagi Yumsing may have the Manipurgi to one Mapam Singda, Sandora Kibi Irang, Center Amadi State Ladiva, double engine gi BJP Lingasina, Tamanga Fraglava Fall with the Lucian Mangam than a Lepatagi, driver Gishin from the Lazaba, Muishing the D, Land Gisating Sina, Kamting the Wahalena Pauxi the Pundurakli. National Highway Kuntragaret, Impal Jiribam Lambi, and National Highway Ani Impal Dimapur Lambida, Manipur Miamgi Nom Gipunchita Sang, but Matotaba Polams, Manipuri Wamri, Pushaki Tabak Torokliba, Young Poppy Police Station Manunsan, Goltabi, Awang Lekaidigi, Truck Driver Tanausam, Dananzo Apopo Lake Hidraba, TS Yamana, Wapumas Pundu Makatan High. Goltabi Awang Lekai de Miteg Yum Nipugamangarum, Lerambaki Manunakuki militants in the security of Obamadi, military Kudung Sabalaga.
Yum ayamba me kunga nipangi nongalamdai pung amaga makhairam tarakpada tumna mai tatopikre. Golta abida leiba mitegi khulus kuki khulsing marakta leiba maramna lan tholakpa horakhibadagi khulsing asigi mitei singdi me mari dagi hauna masagi khulngak chanaba matik saba nongmai leijadabadagi sapagadaba mafamsingda lanjena khrabane. Yum nifuga mangaram oiriba mitegi khul asigi miyamga thangna leiminariba kuki khulgi miyoising maru oina halsingadi yamna nungsi chanana leiminarakhibane. Lan horakhiba me ahumdadi makoina sumitei khunjasingda nakoi sen kigano aikoi chu seloi puna adumak leminasi haikibane thanauzam danan joina makhatana hai ehaki isanupa ani isanupi ani lei makoi loina makuki khulgi marak leirakhibanina kuki gi loina khangi ehaki loina bi yai mabina yum manak hotel famane adubu aidi truck driver oirabana ayama matamda yumda leiba phangide me ahumdagi lan haurakibadagi nupi angang sing sapagadaba mafamda lanjena khrabasu nupa singdi khulngaktuna leina hokibane Yengang pokpida Central Security Force leirabasu makoidi ayuk pung taruk tagi nungtil pung ahum phawbadang leiramlaga dumuhanki maram asidagi golta abida leiba mitegi yum nifuga manga adubu ngakpi sinminaba manipulenga ki mari leinaba authority da matam sana wakatki adugo mapamaduda state force thambinaba soichaki adubu haijaki bu wapam punamak lenga ki mekedi kitabikide me nipan gi ayuk tagi golta abida kuki khulai paibising lakle habagi paukta abadagi yumgi Pong solon silmlaga ayamadi aikoi ga thangna leminaba naha amaga aikoi ani sen thorakpada kuki khulai paibising aduga mapa sana ruduna bayonakhi makoina nungmai matun sing aikoi ani tamna onsilakpadagi makoigi makuttigi thawai hingnabagi dama atopa pambai leirakta duna golta bidigi nongpoklomda leiba nagagi khultamna singki selakhiba lambi adusu lamang ama phauduna sengadabana khudong sararoi khanbadagi Kara koi thoklaga asongba narak lomda sensinduna lakpada aitusinki adubu ainas aiga seminaragliba naha aduna singkhat piraga aikoi ani makhatana salaki aikoi ani sien bu hobu ku militant sin aikoi butana rakhi adumena makoina aikoi ani bu phangdringagi mamangda sangshilaki ba police amadi security force ubadagi ku militant singadu makhatana tanarkide halaga sakhi Karigumba combined force adu sangsilamdaba tarabadi aikoi anigi punsi kari oiramgani khalubada akiba puyaiki mathang selakpana sabungkhoki community hall da hangbu relief camp da matam khra leiramlaga jun taraga mangada sagumda leiba biramangal college ta hangbu relief camp da leirakibane haujipudi golta bida leiba kuki khulsingda zat regiment amadi bsf lasingkre adumena golta bi khulgi mitegi yumsing mai thadokibada natana haujip hawbi oinadi local mla mari khunja singna changmada thingba thamli September manga dagi wangkai kaithil asangbida leidiba wangkai high school hangbo relief camp da amuk laktun laki mafam asida lakibadu isa singi lairik laisu tambada khudongsa nabigdamaktani adubu yummai thadopikibadagi puna lupa lak tare lomgi possession mangankhre haujiksu isana driver oijarasu highway singda mitegi driver sing setpada khudongsa dabadagi isagi sinpamda hanjinjaba ngamdri maramasina mayume ke mai thakraba mitei singidam legana atubu matamda mausagi punsida hanjinhanaba thabak panthadana pakat piu hairakenesu pawsta makhatari Marak thani special content kang mayam thamjage thamoi paudam hoyendu kuki sing the Indians lo satna hanba ngamgadra Manipur leiba major furup makal marini maitai pangal naga amasum kuki maitai amasum maitai pangal lining lambi amasum phije saksa manadabagi tokai ubani communication gi hauna lol di amatani lol manabadunani maitai haiba watap ama prefix oina napriba pangal haiba wahisna Muslim haiba Islam lining satpa mi singi saktak napam oibu wahisigi mawani maitai amasu maitai pangal haiba mi furup ani sidi atopa furup kyana punsilaga sema furup nate naga amasum kuki haiba furup sina tongali lola madi phije saksa manataba furup masa kaya political purpose amagidamak punsilaga kangluptugi asupa masa ama oina uhonanaba thon hiba ming amani naga natragana kuki Manipur sarokna furup kuntraga mangana khunda minai panari bisidagi mitai anisigi haidokraga kuntraga omdoi lemhori bisidagi asukna nagani natragana kuki ni hain hekta laptop yadare aikhoidi naga sunate kuki sunate naitom oina independent oina leijagi haiba furup khra lei kuki na hai kuki ni naga na hai nagani karama furup na karamano wareng sida naina zararoi wareng si madugi naina warul na sade Yes, waring sigi wahogdi kanglup mari sigi wana horure mari sigi marakta ani
Maite amasum kuki hausumaki oinadi amuk hana punna laiminaba yararoidaba kanglup oina urakpa tha manga sukna leptana au hatoknabagi thak amada lakpa kanglup animaki miyoising maru oina irangsigi victim oiba misamsing wabagi hengyorakpa irangsi kaidawai loigani kanana worisin puraknaba hotnari khangmangamlaktaba luraba tanphamasi yorakpada atoppa miyoi kanglup anisina aikhoi lan yaude khanabasigi saruk ama nati haiduna tuminna sum yengduna leiba sumra khanariba nakal animaksidagi amada phone misang sangu haibana taba makhoi di punna laiminariba ngakhtani themjin wai khradi haifam thoktabra khanariba nakpak animak makhoina summi amasna lanbani hainarakani hainari khara hena lanba khara hena sumba adudi soidana lepham thui kanana khanaba hawi haiba wapam simaga khanaba khambada khwaidigi maru oibani punna laiminariba oibana naga amadi maiti pangal makhoi mamina uhobani asum oral khangmani luraba tanpham asidadi sinban kangba mathok taraklabra haisaningmani lansigi saithingdi phangminari makhoisu adugi sumathakta asi ana mayuknariba mayumaikai model mathum mang takriba malemsigi khwaidigi sauba humanitarian crisis ama oirabani miyoiba jati ama oina topom topo thaudang kharadudi yafam thokpani oiningmadu oisano wathok woroisin purakpada aikhogi lam sokpa yaroi haiba phirep ama laukthokpaduna peacemaking process nate adubu madusu khanthaningai masa amadi pi wathok solution purakpa araiba oiroi thokliba problem asi atuba matamna solution ama laklaroi haibasibudi nangsu aisu masu maiteisu nagasu pangalsu khangi Narendra Modi na solve tawba pamdabana adubu koki singbu lana lamjingduna makok thamaiduna ihauksibu lamjing liba sin koki migrant singduna di khalli lan sima koina mai pakle Manipur gi lam maset ama phaktuna koki singtagi oiba lam oina khullingle maitei masa amatana lanchilakpa khungul taba ngamlaroi makhoi gi territory manungda leiba lambi asauba sarakta scooter tongduna chatloibaini Maitei Mahiru any luang bimasum hemjit fazelaga minung sikhangda mangak kaktuna hatkiba kuki singna maitei bu usitabai sang singing biu miyar sigi matang na pena draba miyam ni iho hodun leidingai mobile net hanglakpi khudong saba laraga naha Mahiru any du aikoina asumna hatkre lamit pena yengjaro haibigi pauzal ama photo loinana thadurak libni ing thaba haururaba lepak irang School tamliba Mahiru sing school campus taki tholak tuna lamida protest torakpadegi amuk khangan khalakle kuki gilan thengnabadai mayo nama honglaktuna Manipur lenga authority ga maitai naha Mahiru singa muknaba Mahiru khunai nataba maitai naha tengol ki kaya youth of Manipur mingthon ba kanglup amagasu maitai elected representative singa ayaubi thakta muknabagi awbada ngairibi iho amusu lairibani MLA singa thajaba thamlubodu mangkhare makoiga mayunagadaba atopa khongjang ama sangsilagani laukhoki khangdri kari oirakadaba luangbi amasum hemje kuki singna pharaga hatpani kuki masana haijabigi mathakta praman oiba photo su makoina namlaga thadorakpa sigumba wakhal yaudaba thaba asi taururaba matungda crystal lining thajaba misak oibe heunaba mihatugi matanga nuaitaba awaba phongba oi amatasu search leader social organization amatana phonlaktaba central government wathuk asigi maramna thijin humjin tawnaba CBI team ama tharakpadasu thuna tharakmali haiduna Ccpur protest rally hek satnanba CBI team aduna thijin humjin tawbagi saru ama oina singnaba miyoi khara angang ani yauraga makhoi taruk fagat khipigi mayokta miyam hauduna police station hek thumjinba asina singbasina takpadi koki aikhoina maitai singbu hatningba mongda hatkani Kanamatana miyat pathigatpa serak pibiyaroi bird ki loss anati aikhoina apama tawbudu aikhoigi lona yai maiteina kuki hatpa natragana otpadudi nakhoigi logi matungina pifam toku serak pigadabana haibani kuki khara CBI na pharaga mapana pukhibigi mayokta Ccpur police station na kuki singna thomjin khibadu station du da maitei police me leiramu station du tumna mai saklamni hauji oiriba phibam state central government gi luisang singdasu maitai kanglup kuki kanglup napak ngaktani phibam asi tanaba singkhibani kukina kuki singi separate administration phanglabaga pangkhakni kuki singna khanjariba oiriba reality sini Moraleba kuki criminal khara fagatuna laipaksda lo lei khangalaba
tungdu lakpa ahongbana ulakani kuki sing lingjel kya manaba kuki singi lingjel masakhangna tangai fataba mani Burma dik haizilakhiba yellow minata kuki sing masakhangdopa adubo me ahum English ngani kungohumdo gi matung gidi Chusampur amasu kangpokpi ki district administration government gi control wangda sakhiba ITLF amasum kotu gi khut takhibani takhibasina Laipaksigi law enforcement agency mating leina mathau pangba ngamli habidi thasde aina ngaksa naribadi koki NP matamasu kuibisi kuki singi apex body organization ama oina leiramadu maitei kuki lan sigi mamai sumna thaudang do ITLF amadi kotuda sinna thokpada koki NP na ayabe hekta pithokpasini maitei singi loop singna amat oina lantheng minana misam yamna lauraga ana onoba loop sing hena yamkhalakli Amaramdana Kangloki irang thokraba matungna mai digi karakpa revenue tangkhai handakre Susampur kangpokpi district mai kotlaga sijinabagi sangwang khalakle Sanalaiba Foxi digi lokusaraga Manipur haukiba me ahum digi Kangloki irang thokraba matungdagi state asida electricity digi karakpa revenue asi hanagi sangdagi khaibuk amarom handakibadigi Manipur State Power Distribution Company Limited MSPDCL sauna deficit sakre satle Irang asina maram moiraga kangpokpi Susampur singwa district sing asida mai kotlaga sijinabagi sang hanadagi ang pokphangna hengkre MSPDCL digi phangwa pawgi matungina Manipura haukipa kumja English nganiga kunganithu gi April thadagi saisigi March tha phawgi manung electricity gi oina revenue puna crore samrigo humdraga tarekaraki masi tha amada sangsata crore kunthraga mangadagina nifu phawbna hairi Adumunam Manipura haukiba me ahumdagi kaunuk irang asi tholakiba irang asina maram oiraga internet servicing thingjin kibana online payment gi khudong sabaning thina rektabadagi thamada MSPDCL na state pumbagi oina lupa crore kundagi kunmanga phawbagi sangda revenue rakli asuna tha khudingi lupa crore 10 dagi 10 manga phawbagi sangda company asida deficit sali Manipur gi singi lamsing maru oina Susampur amasum kangpokpina singba irang asigi sapu khara hena nangliba mafam sing sidadi revenue khongatpigi sang asisu ka hena dakre loinana mai kolaga sijinabigi sang ang pukhna hengkale masigi mayek laraba khudam haiba irang mamangda loramba mai gi sang adu district asida adumak lauri adubu hana tha amada Susampur gi oina electricity gi revenue lupa crore ani digi ahum phawlak lamba do hojikti crore ama phawbi yoroktre loinana kangpokpi district oina lupa lakh Marpurum naklambadu haujikti lupa lak tara kundagi hena lak pangamdre masi irang asina maram oiraga miyamna mai kotlaga sijinakhiba amadi internet ki facility phangnakibadagi research loikraba matungda research hapagi mahutta meter bypass toroga mai sijinakibagi oigani hairiba Susampur amasum kangpokpi district asigi electricity ki consumer sada maudra romdi prepaid meter box ki kuthangna mai sijinaba hokrabani asuna district sing asida mai kotlaga sijinare haiba khangmangamlabus irang asina maram oraga department gi miyoi sing mapum madura hakthengna satuna yingsinmigi kodong saba phangdaba maramna mai kotlaga sijinare besing asi serakpibigi wafum hauji phawbi oina letri Amaramna state asida matam sang internet thingjinduna laikhiba asina singi mapum khaktana tana tampaki mapum singdagi su mai gi revenue lakhanbada kharamakhay thindali maramdi state asida haujuk sijinariba prepaid meter sing asigi research sing asi sada marfurom di online gi kuthangda research tawna bangatani adubu internet yakidaba asina online digi revenue karakpugi sang asi yam handankre asumna MSPDCL gi revenue hantabagi awaba sawna mayunari ngai sera sida kanglok irang asida company asigi polam kayamru mai thadun amata thonkhre masida transformer wire kayamru yaukre loinana mai sakraba yum kudimakta paliba prepaid meter box ngadusu amata thokrabani asuna irang asida company asigi lupa crore kungatru ki oigedaba polam kya amata thokre nakalamuram state asida gi memara mai pibigi thaba asidi adumak sathari hauji ki oina unit amada lupa manga gi sangna memar mai megawatt 5 manga piri masidagi MSPDCL da lupa crore tararum sahi gi oina revenue lakle haidi